ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯁꯤꯅꯤꯌꯔ IAS ꯑꯣꯐꯤꯁꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ ꯉꯁꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯇ ꯊꯧꯄꯨꯕ ꯍꯧꯈ꯭ꯔꯦ꯫ Sugnu amadi serogi miyamna chingkhong chingyada lau suba chatpada pakhatpigano ising watpagi mipaibasu tawbigano lomi singda ising phanghanaba chakpi turel mathakta kachadam saba hore haina Sugnu AC gi MLA ke Ranjitna phongdokre Saknaraba Socio-Political commentator P Sonamani na lekhidabada ngasi sungai ke kayadagi awaba phongdoknarakli Amadi Bangladesh ke school amada Air Force training gi aircraft amata sinbada angang tara-taruk yauna miyoi tara-mapan amadi pilots lekhidre miyoi yankhai mathakta asok apan nangkhre ISCOM Manipuri Pamik yang tabir bapumna mapuruk sana shwalminna taramok chogagalena na punjasi fawagi maru eba pausing sandok na pijeri Senior Indian Administrative Service IAS Officer Punit Kumar Goyal ngasi Manipurgi Anoba Chief Secretary oina thabak puba hokre mahakpu chakhigadayraba hanagi Chief Secretary Prashant Kumar Singna or Secretary Tanaiba Chief Secretary gi office ta taramna oknaba matungda fam asi amuk khutsinnaramki ngasi Punit Kumar Goyal bu thabak puba hobagi taramna okpa aduda Additional Chief Secretary Finance Vivek Kumar Devangan Principal Secretary Arun Kumar Sinha, Principal Secretary R.K. Dinesh, Commissioner Home and Ashok, Commissioner Home Amadi Atay Atopo Official Kayana Saryaki, Ningsing Bayay Madudi, DP Ministry gi Appointment Committee na Thasigi Tangtara Mangada, Thokiba Order Amagi Matung Inna Punit Kumar Goyal bu, Manipurgi Anoba Chief Secretary Oina Mathang Chahi Haibadi, Ing Kumja Lishing Ani Kuntaruki August Kuntrama Thoy Fauba, Thabak Asi, Punaba Haplakibani, Manipurgi Hana Chief Secretary Oina Thabak Puramba Prashant Kumar Singh Buna, Ministry Asina Numit Asimaktada Thokiba Order Amada, National Commission for Scheduled Tribes ki Secretary Oina Haplam Kibani, Punit Kumar Goyal Inkumja Lishing Amachamapon Humfutaruki August Thada, Delhi da Pokhi, Mahak Masagi Chahi Kunmari Surapada UPSC exam da Mai Paglaki, Inkumja Lishing Amachamapan Marifudara Mathoigi September Tara Mangadagi, Government ki Thabak Chaglaktuna Tongan ba Fam Singh Pairam Bagaloinana, Government of Goa gi Tongan ba Thabak Singh Purambatanatana, Manipur gi Chief Secretary Oina Laktringaida, Goa gi Chief Secretary Oina Su Thabak Purami. Hana Chief Secretary Oina Thabak Puram Laba Prashant Kumar Singh Hayeng Delhi gidamak Imphal Thadokragani. Inter-cadre deputation amagi makhada Manipurgi Chief Secretary Oina Haplakraba Punit Kumar Goyal na Chief Secretary Oibanatana DP Cabinet Planning Oina Thabakpuba amadi Manipurgi Chief Commissioner Vigilance amadi New Delhi gi Manipur Bhavan gi Principal Resident Commissioner Oina Thabak Yengsingani Hiramasigi matangda Governor gi order amagi matung inna DP amadi AR gi Additional Secretary A Subhashna ngasi cherol ama thokre Inkumja Lishing Ani Kulhumdoigi Megi Tang Ahumdagi Horakiba Irang Asinamaram Oiduna, Chingkhong Chingyada Lomi Sing Low Subada, Pukning Leitana Tabak Subada, Akiba Amadi Mipaiba Kaya Lomi Sing the Fauriba Asi, Sugnu Amadi Serogi Lomi Sing na Akiba Mipaiba Amatapokpigano, Ishingi Awaba Leitanaba Ngasidagi Serogi, Low Pari Chahunga Yankairom Amukhanna Ising Pinaba, Sero Part Triga Tainaba, Chakpi River Gimatakta, Kachadam Semba Hore, Hayeng Faubada Listinduna Hanagum Labukta Ising Piba Horagani Haina, MLA K Ranjitna Fongdorakli, MLA Nahai, Handakta Bishnupur District ki Fubalada, Lomi Amalo Suringaida, Nongmay na Panbagi Thaudok Thokraba Matungda, Lomi Sing Thabak Subada Akiba Leiriba Asi, Serogi Lomi Sing Gidamak, Mahakna Seroda Leiduna, Hanadagi Security Force Singna, Ngak Senduna Leiriba Asigi Matakta, Hena Cheksin Tharang Loduna, Pamdaba Thokhaning Daba Thaudok Thok Tanabagidamak, Serogi Lofam Sing Mapung Fana, Low Lok Paloidri Fauba, Lomi Singidamak, Masa Yauna, Lomi Singidamak,
ngak sengani haiki MLA ke Ranjitna Makhatana hai Kachadam Semjinba asida Serau Lamkhai da leiriba 46 Assam Rifles Serau da leiba BSF Sugnugi SDP onlu chingba Kangu Singna yamna cheksinna ngak senari hairaduna Kachadam ase maipakna mapung fana luisinnaba JCB amadi Copland Nation yauna Sugnu AC ge kakching khunaudagi naha chama hena Sugnu amadi Serau ge lomi sing punna miyoi chani henbana dam semjinba aduda achoba thaudang lori haiki Amaromda Serau ge lomi sing nasu awaba mayok nariba Serau miyam gi damakta mateng pangba lakpiriba sing amadi MLA busu hainingai leitana thagatpa wafam sing phongdokna rakhi lama labuka lau sujari leda nongmai na panba khotpa tawbagi tamki ningai oba thongdo wathok mayam ama tawgo khotchibudo ai praja singse masi akiba soidana phawgani khanbadagi ai sama huji numi tarani hele ai gi kebaga ai station tawraga mayam gi puning wakhal ni thona hapa puning thawga poida ai huji station tawraga leiri ai leigini amana hariba damse Nasimak luwagum amdrabaso hayem phawugi manungadi loiragani aduna lakpiriba aroibada mukana lakpiriba igi kendra gi kaksim khudogagi sunudagi adagi serau-dagi youth mayam ama tholokdara masigi sem sabasida choba thodang loriba mayam khudumak aigi saitagi hanna thagatchari haina sumai thamjage India ge mapalam singda medical tamluraga India manungda medical practice toba yanaba exam pass toraga state asige medical college singda internship ki ayaba pirabasu Churachandpur medical college CMC da internship toba ge ayaba piraklaba medical students sing ngasi fawba internship hauhandana leire mari leinaba authority ge maikai dagi official oiba notification thoktriba ase mahairoi sing ge khallaga tha asige manungda internship haunaba order thokpiyo haina internship tawgadaba mahairoi sing ge maikai dagi pendaba phongdorakli hairiba mahairoi sing ase haukiba chahi ing kumja lishing ani kunmari da pass tawraba amade chahi asigi June 18 da NMC na counseling tawraba matong state asida internship tawbagi ayaba piraba ngaktani hairi Lamdam asida thokliba crisis ase illegal immigrants singna maram oiduna thokhanbani haina Arambai Tengolna thadorakpa cherol amada phongdorakli Arambai Tengol GHQ gi control room dagi thadorakpa cherol amana makhatara hai Manipur ase awang nongpok ki state tarit asigi manungda ina khullaba culture lejaba mahosagi fazaba kaya leiba amade tongan ba furup kaya na punna khundaba state amani adubu lamdam asing asidi yumthangnaba leibak Myanmar amade Bangladesh tagi haijalakpa illegal immigrants singna thokhanba problem kaya ama mayoknari Manipur na ngasi mayoknari ba issues sing ase mitop miyancha sing asina maram oiraga thokhanbani Hairiba mapalamdagi lo kaiba mawongda lepa leitana haijilakliba mitop singna ngasidi aikhoigi mahausadagi lamdam asida leiraklaba yalhomi sing asidagi masing hendokna leiraklabani Masina lamdam asida makhal makha kayagi thaudok wathok thokhanbaga loinana India gi democracy bu masak thihanbada natana India gi safety amadi security da chauna singnari Manipur da illegal immigrants singi issue asing asidi anoba ama oyaktre lamdam asida chahi kayagi mamangdagi illegal immigrant gi issue ase leiraklibani state asigi achoba problem kaya mitop sing asina maram oiraga thokhanduna lakli masina maram oiduna lamdam asigi yelhomi singna thabak fangdabagi problem kaya thokhalle asigumba mapandagi narol da hajilakhiba citizenship ki status fawba fangdriba miyoi sing asina ngasidi electoral activities kaya da saru yabaga loinana election gi result asu ahongba kaya lakhalakpa haibasi khwaidagi laibak thibani loinana Lamdam asida lona yadaba mawongda narolda changlakhiba miyoi sing asi khandoknaba Manipurda NRC athuba matamda implement tawba haibasi yamna maru oirakli haina cherol asina makha tarakli Lamdam asigi asengba puwari khangminaba amadi mahairoi singna puwari bu hena
Thijanningbagi wakhalon fauraknabagi pandamda handak August ki aroiba chayolda explore the history of Kanglaipak Manipur haiba theme da mahiroi singi oiba ahanba state level Kanglaipak Manipur history competition ama pangthoklagani haina Kanglaipak Students Association gi Chairol Secretary Khulakpam Sanjoyna Phongdorakli Wafam asing asi khoya thongda leiba KSA gi head office ta famkiba paugi mifam amada mahakna phongdokhibani KSA gi general secretary Khulakpam Sanjoyna makha taraduna iramdam Manipur gi puwari asibu matam sangna mirai biduna lakpa asina maram oiraga haurakliba mahiroi khunaina iramdam asigi puwari bu mapung fana khangwagi chang yamna nemrakli Hairiba fibam asida leiringai chairak asida kanagomba miyoi khujok kharana puwaribu makhoi gi apamba mawongda semdoklaga maming leiraba journal kayada phonglakpada nattana lairik kayada lana hapchilaktuna miyambu lana lamjingnabagi thabak asi lepa leitana chatharakli haibiyai maram aduna ngasigi mirolgi mahairoi singna asengba puwari khanghannaba amadi hena thijinnabagi wakhalon fauraknaba haibadi Pandamda KSA na sinduna competition asi pangthoknaba hotnajabani hariba August ki aroiba chayolda pangthokadoriba competition asida class 7 dagi 8 fauba class 9 dagi 10 fauba amadi mahiroi kanglup amadi class 11 dagi 12 fauba da leiriba mahiroi kanglup na saruk yagani haina su makhata khi Laliba August ki tarikh 19 da explore history of Kanglaipak Manipur haiba theme asiga banana First state level Kanglaipak Manipur history competition amaka Junior secondary school la pangthokjagani haiba competition asida category 3 class 7 8 9 10 amadi 11 12 haina category toman haidokuna history asibu competition asigi mai panamda competition asigi athoi ahem panabagi wakalonda Manipur history asibu hena thijinna wakalon amadi khangnaba honanabagi panamda pangthokjaba history competition asibu Manipur la yiba mairosinga yabiduna pham yiba amadi leiba Manipur gi miyanasu mateng pambiduna kesena chakri ro khongjang asida saruk yabi haina electronic media gi khang rei kesena chakri Chatliba chahi inkumja lishing ani kunmanga asidagi hauna August ke tang kunmanga asibu chahi khudingi oina Manipur Excise Rising Day haina palan tawragani haina Excise ke commissioner oiriba Hongyo Warshangna Chirol amada khangalakli thoram asida Excise officials singna thawa yauna kathokpa amaga loinana tawriba service singbu masak khangbiba amadi ikai khumnagani hairi Thingbinaba leitaba mawongda changsilakliba mitop singna ising ichawgum hengalakpana yalhomi singda chaitheng kaya amapiri Myanmar dagi changsilakliba mitop sing asina lamdam asida masing thingamdraba khul kaya ama lengak amadi miyamgi ayaba yaudana semgalakli amadi umang kaya ama kokthokuna popi thajillaktuna drug ki achawba makol oirakliba asidagi thingnaba honabada Foothills Naga Coordination Committee yauna yelho furup singna lauriba thodang singda Haumi Youth Front na saugatkani haina Front asina thadorakpa cherol amana hairi Front asigi General Secretary KH Johnson na khuryekpi dona thadorakpa cherol asina makha taraduna Chinge yelhomi singna khundaba lam singda kuki singna changbada Foothills Naga Coordination Committee na matam kaktana athingba thamliba asi tangai fadana lokhat fam thokpa khongthang amo oibana khongjang asida Haumi Youth Front na so saugatkani hairi Amai apun lok apar Kanglaipak semlakhibagi taruk laksuba mapok kumon thauram ngasi pangthokre Manipur Hindi Parishad ta chamna pangthokiba thauram aduda moirang mayum baigya maitai amadi konjengbam Sham Kishore na famba kim leiteng oiki inat lining gi damakta hotna biramba ahallamal amadi apar Kanglaipak ta yauramba laikhidraba ahallamal amadi amai piba singi mafamda laikatpa amadi tuminna leptuna ikai khumnaba utpatana thauram adugi mapung oiba masak oiki thauram aduga mari leinana ke nongdamba mangang amai pibana phongdokhibada isa isagi oijaba thadoknaduna amatta oina punna chatminasi amadi mana tawbana chummi natraga lali haiduna mare yetnabagi thabak thadoklasi haiki
Thobal District Hospital Patient Attendants Welfare Association na District Hospital Thobal da layeng nabagidamag lakpa IDP sing amadi emergency case da lakpa patient sing da IV sets gelco amadi Merifix na chingba surgery item ahom patient sing da haktheng na lem na piramba ado hospital ge maikai dagi athing bakhara leibana hospital asige nurse ki khuthang da oina fanghalagani haina association asige maikai dagi fongdorakli ngasi Thobal DC Complex ta paugi mifong pangthokladuna Thobal District Hospital Patient Attendants Welfare Association gi President Oinam Sanamacha na hai District Hospital Thobal gi Medical Superintendent MS Oiriba Dr. W. Rohini Kumar gi ayaba amaga loinana hospital asida lakpa patient singi yaifanaba association asi semkhibani telaba matam asida patient lishing nifu henbada tengbang asi mateng oikhre adubu hospital ge maikai dagi atopa mitop sing hospital manung da changbada athingba pibagi order ama ngasi MS na thoglapana maram oiraga association na patient masada hakthengna na piramba adu hospital asigi nurse singi khuthang da oina fanghanaba hotna jabani emergency patients sing na hariba surgery item ahum asi nurse sing dagi oina lobiyu amadi patients sing na hospital da lairiba runner sing dagi hidak langthak sing lobada section biyo association asina so patients singi welfare gi dama hospital asida lakpa unauthorized oiba khudingbo yengsinbagi thabak su hauragani amadi niyam kaina toramba sing chatlamba singa ain gi oiba mateng lounaba khongthang su paikhatlagani haina fongdorakhi asi SRMS ki order mani batung inna akoi se manung amaga han supply tawjaramani manung amjaraga nursing butoina akoi pot high lo kolam sing ase sinajaraga nursing butoina thamjaragani kanaguma patient anaba lakpiba lei taragati Thobal si hospital da jike high item sing ase nursing butagi free of cost lobiu akoi patient phagana bagi namta leibe association ni patient ki namta khanjaraga ki khachagi be association ni free association se aduna yainge ni patient asu unauthorized oiba mi dai hidak ke che pirumu khoi ge association asu hidak si nursing team na pi bra or pi da bra haibdo naitena changa da khoi check tawjagani patient na kari nattaba kari aram to ge haibdo so khoi na kanna yengjanjari maduda kari gumba aram khoi patient na lang to bium ba lai taragani maduda ai khoi chera khawna ba khoi association na kanna khona jani patient phagalan ji haibani khoi association Jiribam gi Bauparada leiba PWD Guest House ngasi ayupung taramathoi taba matamda General Education Officer DPO SS Jiribam na sinduna Prerana Utsav mapung fana pangthokre ngasi gi thoram asi ZEO Zonal Education Officer DPO SS Jiribam amade Navodaya Vidyalaya Imphal East na sinduna Jiribam gi mahairoi singna essay drawing dance amade viva competition pangthokhe ngasi gi program asida Bokul Singh M. Rilibala Chanu Amadi Harangbong Monande Analna Panel Judge Oiki Thauram asigi matangda El Bokul Singh na haikibada Navodaya Vidyalaya Imphal East amasong Jiri ZEO Education Office Jiribam na punna sinjaba program asida Jiribam gi tongan ba school tarani thoina saruk yaraga program asi pangthokpani masida mahairoi nifu nipan na saruk yari pangthokliba program asida tongan ba school gi oja sing amasong mahairoi sing na saruk yaduna thauram asi mapung fa ki haina fangdokhi National Legal Services Authority Manipur Legal Services Authority ki meeting makhada Moirang Legal Aid Clinic Special Legal Service Camp amadi Bishnupur Forest Division ga khutsamnaduna Van Mahotsav 2025 ka mari lainana Moirang Oksong Bungdagi Moirang Stribon Road Fauba Uchara kaya thabaga loinana Shambal Khakre Moirang Legal Aid Clinic ki volunteer sing Special Legal Service Camp ki volunteer sing IDP amasong Moirang gi naha kaya so saruk yaduna urum langba sangduna talayba amadi uhai panba makhalgi uchara kaya thaki loinana Sasanna naithatuna manghandanaba sambal khaki thauram aduda saruk yakhibi Moirang College Campus Legal Aid Clinic ki coordinator RK Sakhitombi na fongdorakhibada ngasi thariba uchara sing asi tharaga hekta hogadaba nattabana haunaba ngak senaba su honagani chara sing asina hingnaba honabada mayamna su manakta shasan punsinba naithatpa tawbiganu hingnaba mateng pangbiyu haiki
Leimarol Khorjeikon Leikai Manipur gi Special General Body Meeting amang asi Kwa Kaithel Moirangpure Leikai da leiba Leikol gi Office da pangthokiba ga loinana kumja lishing ani kunmanga amadi kuntaruki oina Leikol gi nauna thaupu gadaba singsu khankhre Leikol gi nauna thaupu gadawriba sing adudi Chongtham Ongbi Subhadani na President Dr. Nepram Maya na Vice President Guru Aribam Ghanapriya na Secretary Yengkhom Rajeshwari na Assistant Secretary amadi Executive Member oina miyoi tarukni loinana Leikol gi Sub Committee oina athuba matamda Executive ki mifam famlaga thaupu gadaba sing pangthoknaba ngasigi meeting aduda warip naki hairi Taragi Chaishugi Vice President oina Thaupuramba Poshangbam Sonamani na ikhang khanghaudana laikidabada ngasi Taragi Chaishugi Office leiriba Khurai Ahonggaida Foundation asigi Chairman Khaidem Manina mifam makpu oiduna awaba phongdokpagi mifam ama pangthokre mifam loiraba matungda Foundation asigi Chairman amadi Co-Chairman RK Nima yauna member kayana laikhidraba Sonamani gi thangwaiban hijam dewan leikaida leiba masagi yumda chatuna leihauriba imungi miyoi seng unaduna awabada saruk yaminaki retired IPS amadi Socio-Political commentator oibiramba masagi anaba amadagi Langolda leiba Shija Hospital gi ICU da leiraklaba matong ikhang khanghaudana laikhidabada Indigenous Peoples Organization Manipur ipomna thadorapa cherol amadaso thamoi sokna nungaitaba phongdorakli Saknairaba Socio-Political commentator oibiramba Nagaland-dagi Senior SP oibiramba retired IPS Poshangbam Sonamani na masagi anaba amadagi haukiba July gi tang 18 da laikhidabada United Committee Manipur UCM na thamoisok na awaba phongdorakli laikhidraba P Sonamani Lakhipur Khuman Kasar District Assam da pokhiba aduga matam koina Nagaland da police officer ama oina thabak tauna Manipuri singi yaifanaba thabak kaya tawbirami Assam, Manipur, Tripura, Nagaland, Meghalaya na chingba mafam singda khundariba Manipuri diaspora singi apunwa wakhalon sagatnaba hotnabiramki North East India da khundaminariba Manipuri mahayroi sing loop singna sinduna pangthokiba Manipuri National Convention kayadaso thawai hakchang yauna saruk yabirami Manipur gi issue kayada Rion Socio-Political commentator ama oina achoba thaudang kaya lobirami Ojana laikhidaba ase loop singi mensinba ngamlaroidaba awatpa ama oihawbata natana Manipur imagi atagba mapari ama mangjaba oiragani laikhidrabagi imung manung marup mapang marimata loina tinaramba amadi laibak miyamna thengna hauraba awaba amasung nungaitabadasu UCM na saruk yari haina phongdorakli nakal amaromda P Sonamani na laikhidaba Jimwak Ipsa Jiribam Branch SWA amadi KSA Jiribam Branch na thamoisok na awaba phongdorakpaga loinana imung manungi awaba dasu saruk yari haina cherol asina phongdorakli Thasigi tangtara tarukta Khuman Leibak ki Lamyan Bakanglup KLLK Club Mayang Imphal Anilong Bigi Games and Sports Secretary oina Thaupuramba Asem Santana Manung Matam Chadara Laikhidabada KLLK Club Mayang Imphal Anilong Bigi Maikaidagi Nungaitaba Phongdorakli KLLK Club Mayang Imphal Anilong Bigi Media Coordinator Chingkhai Nganba Mangangna Thadorakpa Cherol Asna Makha Taraduna hai Asem Santana Club Asida Games and Sports ki Secretary oina Matam Sangna Thaupurakibada natana Laikai asigi sana khonabagi lamda haurakliba naha kayabu semgatlamki Laikai asida matik chaba sanaroi sing puthoknabagi wakhalonda thabak thauram kaya amasu pangthoklamki mahakna haurakliba naha singidamak loramba thaudang amadi club asigi chawkhat thaurangi lamda paikhatlamba thaugai sing adubu club asigi thaumi singna matam pumnamakta ningsingduna leihauragani amadi ngarang asem santana manung matam chadana leikhidabada minute ama tumina leptuna awaba phongdokhibada natana leikhidrebagi shaktamda club ki thaumi kayana leisu katuna ikai khomdabasu utkhi loinana leikhidraba asem santagi imung manungna nanghauriba awabadasu club asina saruk yari haina cherol asina makha tarakli
बांग्लादेश के ढाका एयरफोर्स के ट्रेनिंग तौबदा सिजिन्नबा एयरक्राफ्ट अमंगसे अयोग कायबदा स्कूल की महैरोई अंगांग तरा तरुक अमदी ओजा अनि पुन्ना मियोय तरा मापन लेखिद्रे मियोय यांखै अमगी मथक्ता असोक अपन नंख्रे एयरक्राफ्ट कायबगे थौदोक अदुदा पायलट ओइकिबा अफ्लाइट ITMD टुकिर इस्लाम सु लेखिदे थौदोक असे ngase नुंगथेल ढाका की उत्तरादा लेबा माइलस्टोन कॉलेज चथोखिबनी एयरक्राफ्ट कायबा अदुदा अतै मियोय कया अमसु असोक अपन यावरबा यारी हाइना थाजनरी हौजिक फावबदा मियोय अमदी लेखिद्रे हाइरी बांग्लादेश इंटर सर्विसेज पब्लिक रिलेशंस के मतुंग इन्ना बांग्लादेश एयरफोर्स F7 BGI ट्रेनिंग एयरक्राफ्ट अदो काइखिबनी हाइरिबा एयरक्राफ्ट अदुना नुमित युंगबा मतुंग पुंग अमा खरे हेलकबदा पाइखटख्रबा मतुंग नुंगथेलगी पुंग अमागा मिनिट 30 रोम ताबा मतमदा उत्तरादा काइखी नुंगथेल पुंग 2 रोम तारकपा मतमदा उत्तरा तोंगी पल्लबी कुर्मितोला मीरपुर अमदी पूर्वाचल फायर स्टेशन दगी फायर सर्विस की गाड़ी निपान मफम अदोदा थौजिंदुना मई कनबगी थबक चंगसनखी हौजिक फावबगी ओइना एयरक्राफ्ट अदो मतौ करमना काइखिबनो हाइबगी चप चाबा मरम खंगबा ngamdri ngasigi thodok aduda Bangladesh ki maraki luchingba oina leiriba MD Yunus na awaba phongdokhibaga loinana Bangladesh Air Force Milestone School amadi college ki mahairui sing mama mapa oiba sing oja amadi staff sing gi mafamda awaba phongdorakli hauzik sanabagi pau amuk lobirasi All Manipur Taekwondo Association Sinduna Tha Asigi Tarataretagi Kumalampak Sports Complex ke Indoor Stadium da Chatharakliba Taranipan Suba Governors Taekwondo Cup Manipur ngarang mai pak na lusinkre Cup adugi overall team champion UTA na gold kunmapan silver kunmari amadi bronze kuntaret loinana point dishing mangaga chahumga humfunithoi fangduna trophy ge mapu oiki Cup asida PTA na gold nipan silver manga amadi bronze tara taret lauduna punna point lishing amaga chamnga marifu dara taret fanglaga ahanba runners up trophy ge mapu oiki TTA khangabok na gold taret silver taret amadi bronze manga lauduna punna point lishing amaga chahumga tara fanglaga ani super runners up ki trophy oibangamki Cup asi loisinbagi thauram aduda speaker TH Satyavrata Kairao Assembly Constituency ki MLA L Rameshwar Khetrigao Assembly Constituency ki MLA Sheikh Nurul Hassan Jiribam Assembly Constituency ki MLA Ashafuddin Amadi Mayang Imphal Assembly Constituency ki MLA K Robindrona athoiba mithunglen sing oiduna medal amadi trophy khutsinaki Manipur Amateur Boxing Association Sinduna Kumalampak Sports Complex ke boxing arena da state level boxing championship haudokre chaliba tha asige kuntaret fawba chathagadawriba championship asida district taretagi nupa sanaroi chamaganipan amadi nupi sanaroi humfudara mapan na saru yari championship ase haudopagi thauramda Manipur Olympic Association gi senior vice president K Baruni Manipur Amateur Boxing Association ki president N Remote Kumar amadi Dornacharya Awardee L Ibomchana athoiba mithunglen sing oina saryaki championship ase haudopagi thauramga mari leinana Dornacharya Awardee L Ibomchana phongdokhibada mahairoi ama oiragadi takpi tambiriba ojabu matam pumbada ikai khumnagadabani oja haibase mahairoi singidamak takpi naba thoraklabani makhoina mahairoi amabu mangnaba kaidawnungda silloi hairaduna mamangai social media gi matam oiringaida Sanaroi amagi punshi wari khangbangamde adubu haujikti social media amadi leiriba media singna sanaroi singbu yokhatuna makhoibu malem pumbada saktak pa horakle maram aduna sanaroi ama oina thawai yauna sanaduna malem asigi mingchat purakpada thaudang lominarasi haina phongdokhi discipline hai wo se masima ka बराबर क्या इसके कोई ना हो सकती है ऐसी सामग्री जैसे कि एक बोल रहे हैं इसके लेवल में प्रेसिडेंट हो रहे हैं प्रेसिडेंट हो गया ऐसे बोल रहे हैं जो उन्होंने कहा ऐसे बोल रहे हैं डेली ना ऐसे बात है हमारे जैसे संबंध में एक तो नेशनल सिटीजन बोल रहे हैं बस उजाला को खाली होगा उजाला में हर लोग को नहीं होगा अभी कोई एग्री Manga Chatpada Sokwa, Exmit Purpura,
कमी है से सिकरो सात सात सिंह बयान उम्र अमरोमदा चैंपियनशिप असगी ngasi sanakiba under 17 boys ki kilogram yankai mari gi quarter final bout amada Imphal West ki boxer Salam Diamond na Imphal East ki boxer Kharibam Laishem babu maithi bapiduna semi final changkhre kilogram yankai ni thoi Kanglup ki quarter final bout ta Thobagi boxer TH Mani Thoibana Imphal East ki boxer Martin Khundrak Pambu maithi bapiramduna semi final changkhre kilogram yankai Kanglup ki quarter final bout ta Kakchingi boxer M Lamchien bana Thobagi boxer Y Srinivas pu maithi bapiduna semi final changkhre District Kang Association Jiribam na sinduna Dibong Kunogi Community Hall gi Kangshangda Kangkhut Tara Tarukna Saruk Yaduna Sanariba First Mixed District Kang Tournament 2025 gi ngasi sanakiba pre-quarter final round match nungthilpung amataba matamda MITL na MNCA bu panjal mapan tare tamaithi bapi khre ngasige match ase E Dewan Singh amadi H Inaupisyak Singh na referee amadi scorer oikhi hayeng nungthilpung amataba matamda HLA ga YA OLB ga sanagani ngasi MITL amadi MNCA kangkhut anina sanakibada MITL na tos ngamduna kang kapki aduga MNCA na maikai khanduna kang sanaba hauki ahanba half mamangda MITL amadi MNCA panjal mari mari panduna draw oiki ani suba half matungda kangkhut animak na kang kanna kapnaki adubu apiba matamda MITL na MNCA bu panjal mapan taret da maithi bapiki Hawjik ay ngasagi pau amuk lobirasi. ICAR Lamphilpat ki Agrometeorological Field Unit Amfudagi pirakpa aying asagi report amagi matung inna ngasi Manipurda khwaidagi sabagi chang ase Celsius degree kuntrani thoi dasmik manga oiki khwaidagi ingbagi chang na Celsius degree kulhumdoi oiki nungshita yawba ising manilgi chang na ayukta chada marifudara manga amadi nungthildana chada humfuma thoi oiki ngasi chukiba nongjugi chang na millimeter kun dasmik ahumni Hauzi aribada maru eba pau amuka hanapi jari Manipur gi Anova Chief Secretary oina Senior IAS Officer Punit Kumar Goyal ngasi All Secretary talaiba Manipur gi Chief Secretary gi office ta thaupura ba haukhre Sugnu amadi serogi miyamna chingkong chingyada lausuba chatpada pakhatpigano ising watagi mipaibasu tawbigano lawmi singda ising fanghannaba chakpi turel mathakta kachadam saba haure haina Sugnu AC gi MLA ke Ranjitna Fongdokre Saknairaba Socio-Political Commentator P Sonamani na lekhidabada ngasi sumai ke kayadagi awaba fongdoknaratli Amadi Bangladesh ki high school amada Air Force training ki aircraft amata sinbada angang tara-taruk yauna miyoy tara-mapan amadi pilot sunay kidre miyoy yangkhay mathakta aso apan nangkre Ngasiyoy na di ISCOM na sandok siya Manipuri pa matanga si Daloy Jeri miting tabir pa pumnamapo kaya nalabaya thang ni Jeri pinabirasi